Hello guys, ahmad mutada ngasi kamay pagka beer member dalam muksay. Ay ngasi vlog se tu ay najik lai je gym dane. Moi je direct gym dinate ay ju maming do ka postpaid ay ba kanom hai mem suye ga ju adum semtoro hai de samna ha da direct gym nate moi de hakchang chong no ba sana ba te hakchang fit oina ba sana ba de ai samna ga khoi gu mai ya kang ba gi yamna phagada pot ne film da kai de yaw ba tiger shock hoina sana ba de bukta na mung illo kan na mu tayar mu inba tayar mu illo kan na thori mu ka ba adu da gi tu sida ga lai je let's see tu si de si mathaka je kana ba ngata ne si de si de na ya la ado mayam ne da khamya mane si gum ba gi de ai de kya no la sai te ai de moi ge mapu provider ji na ha ba do tang ne ha ja ba do ngasi gi numit si di ngasi di friday ni ado ga pung ke da ba de pung let's see the pung udre okay pung da ma thui ta do ba mi mai ka tanga re ado ngasi tawdise akhoi family member haide ai akhoi youtube ke family member mayamna ai samje amu ko sangjan biyo ai moi nai warau ba ya de nungsi duna haidani phadani na haidani please aduda mayam comment be pir me aduna ai gi sam machu sangba jai color jang asi last day oine ngasi tawdoi thapok te sam amu ko sangjan lami aduga ai gi imc gi gari laidana adu do kick chap thok kare ani ai starter ja drum de battery ja dabagi adu duga semani hade hayeng khanga la ani darahul na hayeng khanga la o he hadi function bodi pung open dagi hongdi aduga mayam na yu nuksi biduna hazek 6k subscriber hele adu da mukta mayam haniga le tano nungai ba phongtok jari thagat jari aduga mayam na question sangi matang da blog share biro o haiba de question hangni ma khangni ma mayam lai habdo hoi any question khangni mu lai ba oi target di ai gi haide comment box da dum haira mona tragana instagram da haide pakta ba thoi si makha do maming thare ai gi username aduna tragana description da chambiro da link haptaram ga da link da tak law nang theng adum changa ga da any question khangbi ning ba hang ba ya ne aduga question sagi blog sem ba hai do ai hoi chandra kane ado bo haji ti sem gro ai 10k yo kana semja ge na khale hadi ai ju beginner ne ai ju learner ne hadi ai ju kem no le sem na te youtube ki matang da sum ai na ai thamu da faw ai na khanja do ba ya da sum share top ne ai do na ai ju ki su haib na te hadi yamna hi tabida mingon da yamna hi pa sa du ju no ai te aduna ai ngasi thabakra yam me aduna ngasi gi di bai ado ai horen matam phangagadi horen sudoi chodan thinaji ai sam color sambulo kanda mayam kamai to ge do haina bagi damakta aduga horen amuk thengna slip ba hello guys aji pung yam da pung yo pung bro guys pung bro pung amaga minute ni fu chale do ai gi sanga bai chapagi do do ai chapangam dre ai ai yo personal gi ba abu thaba mala padagi ai haju da halak patanga moi chak sabagi program du de pung mapandagi hongne ne adu ta ju adu yawbanga mogdre adu yawbanga mogdre adu gi mayam timbe video do adu sembanga mogdre da mayam da haidi adu da bakka soi khare mayam nga pi aduga aina ngana kick seme do ai gari gi ya de da do kick seme to kick che tu na ho ko full stand thang kick che aha magi da shmara kawda matam da si kawda ya da free chat pa ado haji ki wena de si kawda re
ꯀꯥꯎꯟꯇꯔ ꯃꯇꯝꯗ ꯁꯤ ꯄꯜꯂꯤꯁꯦ ꯁꯥ ꯄꯟꯗꯕ ꯐ꯭ꯔꯤ ꯆꯠꯄꯗ ꯍꯧꯖꯤꯛꯀꯤꯗꯤ ꯀꯥꯎꯟꯇꯔ ꯑꯗꯨ ꯇꯥꯔꯁꯨ ꯁꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯄꯗꯤ ꯋꯥꯠꯂꯦ ꯑꯞ ꯂꯥꯛꯄ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯀ꯭ꯔꯥꯡ ꯑꯃ ꯁꯤꯜꯂꯦ ꯁꯤꯁꯦ ꯑꯃ ꯁꯤꯜꯂꯦ ꯁꯤꯁꯦ ꯑꯃ ꯁꯤꯜꯂꯦ ꯁꯤ ꯃꯌꯥ ꯑꯅꯤ ꯇꯦꯛꯄꯁꯦ ꯁꯤꯒꯤꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥ ꯌꯧꯅꯕ ꯑꯃ ꯂꯩꯕ ꯃꯌꯥ ꯑꯆꯧꯕ ꯑꯃ ꯑꯗꯨꯒꯤ ꯃꯌꯥ ꯑꯆꯧꯕꯗꯣ ꯑꯗꯨꯁꯨ ꯇꯨꯝꯕ ꯑꯗꯨꯒꯤ ꯇꯨꯝꯕꯩꯅꯦꯕ ꯁꯤ ꯀꯥꯈꯠꯂꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯅꯣꯂꯦꯖ ꯄꯥꯛ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯒꯥꯔꯤꯅꯤꯗ ꯁꯤ ꯒꯥꯔꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯨꯄꯥ 5,500ꯗ ꯂꯩꯔꯒ ꯀꯔꯣꯔ ꯑꯃ ꯆꯪꯕ ꯒꯥꯔꯤꯅꯤ ꯑꯗꯨꯒ ꯑꯩ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯐꯥꯔꯁꯇ ꯒꯥꯔꯤ ꯁꯦꯝꯕ ꯒꯥꯔꯤꯗꯨꯁꯨ ꯉꯔꯥꯡ ꯁꯦꯝꯃꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯩꯒꯤ ꯁꯝ ꯁꯪꯉꯦ ꯕ꯭ꯂꯦꯛ ꯁꯪꯖꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯨꯡꯉꯥꯏ ꯁꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅꯀꯣ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯐꯖꯕ ꯃꯇꯥꯡꯗꯤ ꯌꯥꯎꯗ꯭ರೆ ꯑꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯝꯃꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯥꯟꯅꯔꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔꯁꯦ ꯖꯤꯝ ꯅꯠꯇꯕ ꯇꯣꯞ ꯇꯣꯞꯄ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯄꯣꯁꯃꯦꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯖꯤꯝ ꯅꯠꯇꯦꯕ ꯗꯥꯏꯔꯦꯛ ꯒꯦꯝꯅꯦꯕ ꯃꯣꯏ ꯁꯥꯟꯅꯩ ꯒꯦꯝꯅꯦ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯧꯔꯤ ꯏꯟꯕꯤ ꯇꯌꯥꯔ ꯏꯟꯕꯤ ꯊꯧꯔꯤ ꯀꯥꯕꯤ ꯋꯥꯏ ꯊꯨꯅ ꯉꯥꯡꯃꯟꯗꯅ ꯇꯝꯅꯔꯦ ꯇꯌꯥꯔ ꯏꯟꯕꯤ ꯊꯧꯔꯤ ꯀꯥꯕꯤ ꯑꯗꯨꯗꯩ ꯃꯊꯛꯇ ꯀꯥꯕꯤ ꯑꯗꯨꯗꯩ ꯕꯨꯛꯇꯟ ꯑꯃꯨꯛ 인비 ꯑꯗꯩ ꯄꯨꯔꯥ ꯊꯨꯅ ꯑꯃꯃꯨꯛ ꯂꯣꯏ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯖꯤꯝꯗꯤ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯊꯤꯝꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤꯗꯤ ꯍꯛꯆꯥꯡ ꯆꯥꯎꯅꯕ ꯁꯥꯟꯅꯕ ꯅꯠꯇꯦ ꯍꯛꯆꯥꯡ ꯐꯅꯕ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯤ ꯖꯤꯝꯅ ꯍꯛꯆꯥꯡꯗꯣ ꯆꯥꯎꯈꯠꯅꯕ ꯈꯛꯇꯪ ꯁꯥꯟꯅꯩ ꯃꯣꯏꯗꯤ ꯀꯧꯅꯌꯤꯡꯒꯤ ꯇꯥꯏꯞꯇ ꯃꯁꯥꯁꯦ ꯇꯥꯁꯜꯂꯒ ꯂꯩꯅꯤ ꯍꯥꯏꯕ ꯑꯗꯣ ꯆꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯩ ꯆꯦꯟꯊꯔꯒ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯌꯥꯕ ꯄꯣꯠꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯏꯌꯥꯡ ꯀꯪꯕꯅ ꯁꯥꯟꯅꯒꯗꯕꯅꯦ ꯍꯦꯚꯤ ꯌꯣꯠ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯣꯏꯒꯤꯗꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯃꯤꯅꯥ ꯉꯥꯛꯇ ꯇꯧꯔꯒ ꯇꯥꯜꯂꯒ ꯇꯧꯕ ꯊꯕꯛꯅꯦ ꯑꯗꯣ ꯖꯤꯝꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯥ ꯍꯦꯟꯅ ꯅꯣꯂꯦꯖ ꯂꯩꯇꯦ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯕ ꯌꯥꯎꯔꯝꯃꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯑꯩ ꯅꯣꯂꯦꯖ ꯂꯩꯇꯦ ꯑꯩ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯈꯔꯗꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯁꯨ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣ ꯐꯤꯁꯅ ꯀꯌꯥ ꯆꯤꯡꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯐꯣꯇꯣꯗꯣ ꯊꯥꯔꯛꯀꯦ ꯁꯤꯗ ꯎꯠꯂꯛꯀꯦ ꯌꯦꯡꯕꯤꯌꯨ ꯉꯥꯛꯇꯪ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯒꯤ ꯂꯣꯀꯦꯁꯟ ꯆꯞ ꯆꯥꯕꯤꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯂꯣꯀꯦꯁꯟꯁꯦ ꯈ꯭ꯌꯥꯊꯣꯡ ꯁꯣꯝ ꯅꯥꯒꯥꯄꯥꯟꯂꯣꯝꯗ ꯆꯠꯈꯤꯕꯗ ꯈ꯭ꯌꯥꯊꯣꯡ ꯂꯩꯔꯦꯗꯅ ꯈ꯭ꯌꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯕꯤꯜꯗꯤꯡ ꯑꯃ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯣ ꯗꯥꯏꯔꯦꯛ ꯃꯦꯟ ꯔꯣꯗꯇꯒꯤꯗꯤ ꯎꯔꯣꯏ ꯂꯩꯔꯛ ꯈꯛꯇꯪ ꯆꯪꯕꯅꯦꯕ ꯂꯩꯔꯛ ꯈꯛꯇꯪ ꯆꯪꯕꯗ ꯑꯗꯨꯗꯤ ꯆꯪꯕ ꯂꯩꯕꯅꯦ ꯑꯗꯣ ꯁꯣꯝꯗ ꯊꯤꯕꯤꯅꯤꯡꯒꯦ ꯍꯥꯏꯇꯥꯔꯗꯤ ꯈ꯭ꯌꯥꯊꯣꯡ ꯑꯗꯥꯏꯗ ꯆꯠꯄꯤꯔꯒ ꯈ꯭ꯌꯥꯊꯣꯡꯒꯤ ꯅꯥꯒꯥꯄꯥꯟꯂꯣꯝꯗ ꯆꯠꯈꯤꯕꯗ ꯈ꯭ꯌꯥꯊꯣꯡ ꯑꯗꯥꯏꯗ ꯈ꯭ꯌꯥꯊꯣꯡ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯀꯩꯅꯣꯒꯤ ꯑꯦꯃꯥꯖꯣꯟꯒꯤ ꯃꯣꯏꯒꯤ ꯀꯣꯔꯤꯌꯔꯗꯣ ꯍꯪꯕꯤꯌꯣ ꯑꯦꯃꯥꯖꯣꯟꯒꯤ ꯀꯣꯔꯤꯌꯔ ꯃꯅꯥꯛꯇꯅꯦ ꯑꯗꯨ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯝ ꯊꯤ ꯂꯥꯏꯅ ꯈꯪꯅꯤ ꯑꯗꯨꯒ ꯁꯣꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡꯉꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯃꯦꯞꯇꯨ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤ ꯉꯁꯤ ꯀꯩꯅꯣ ꯑꯩ ꯀꯥꯁꯦ ꯐꯖꯅ ꯃꯣꯠꯂꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯅꯣꯏꯒꯤ ꯄꯛꯇꯕ ꯊꯣꯏꯒꯤ ꯀꯥ ꯂꯥꯏꯔꯕ ꯕ꯭ꯂꯣꯒꯔꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗ ꯑꯗꯨꯝ ꯁꯤꯟꯕ ꯇꯥꯕꯅꯤ ꯁꯤꯅꯤ ꯉꯁꯤꯒꯤ ꯀꯪꯂꯩꯄꯥꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯣꯏꯕ ꯄꯛꯇꯕ ꯌꯥꯎꯔꯒꯁꯨ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯒ ꯇꯥꯛꯄꯤꯔꯒ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥꯗꯨ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯍꯪ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯃꯁꯨꯡ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯌꯥꯅꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯃꯃꯤꯡꯗ ꯁꯤ ꯃꯈꯥꯗ ꯂꯩꯔꯦ ꯄꯛꯇꯕ ꯊꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯂꯤꯡꯗꯨꯁꯨ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯏꯕꯤꯔꯝꯒꯦ ꯂꯤꯡꯗꯣ ꯇꯛ ꯂꯥꯎꯅ ꯑꯗꯨꯝ ꯊꯦꯡꯉꯒ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗ ꯅꯝꯃꯒ ꯂꯤꯡꯗꯨꯗ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯔꯅꯤ ꯑꯣꯀꯦ ꯕꯥꯏ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯗꯨꯃꯛꯀꯤꯗꯤ ꯀꯥꯏꯅꯔꯁꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯍꯥꯏꯕ ꯌꯥꯗꯦ ꯀꯪꯂꯩꯄꯥꯛꯁꯦ ꯏꯃꯥ ꯍꯥꯏꯗꯣꯏꯔꯥ ꯂꯩꯕꯥꯛꯁꯦ ꯏꯃꯥ ꯍꯥꯏꯗꯣꯏꯔꯥ ꯏꯄꯥ ꯍꯥꯏꯗꯣꯏꯔꯥ ꯑꯩꯉꯣꯟꯗ ꯆꯃꯝꯅꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯅꯍꯥꯃꯨ ꯀꯩꯅꯣꯒꯤ ꯔꯦꯂꯦ ꯆꯠꯄꯒꯤꯗோ ꯑꯗꯨꯗ ꯑꯇꯩꯅꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯂꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯖꯥꯟ ꯀꯥꯡꯕꯨꯗꯣ UFO ꯀꯥꯡꯕꯨꯗꯣ ꯑꯗꯨꯅꯗꯤ ꯃꯣꯏꯗꯤ ꯐꯥꯗꯔꯂꯦꯟ ꯍꯥꯏꯌꯦ ꯏꯄꯥ ꯂꯩꯕꯥꯛ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯃꯝꯅꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯑꯣꯏꯗꯣꯏꯔꯥ ꯏꯄꯥ ꯂꯩꯕꯥꯛ ꯑꯣꯏꯗꯣꯏꯔꯥ ꯑꯍꯥꯟꯕꯗꯤ ꯑꯩ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯆꯦꯟꯖ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ